Manipur ki Chief Minister and Biren Singh na Manipur dagi drug marufang na muthatkani haibagi pandamda War on Drugs ki ani suba tangkak oina chathariba War on Drugs 2.0 asida hanadagi hauna Khurai AC ki mihut oiriba KF and PD ki Minister Laisangthem Susindro na sagatuna lakpagum ngasisu kendra asigi manungchana laiba Khurai Lamlong Bazar dagi naha ani dagi Yamlaba Jolam kona na Faduna Manghankhare. Minister Susindro gi pautak matung inna Khurai Social Youth Club KSYC na fagatlaba gulising Khurai Lamlong Bazar da laiba Khurai Lamlong gi mari fangbada Mei Thaduna Manghankhare hairi loinana drug ka kona na faraba naha ani mari leinaba miyoi singa tanaduna rehabilitation center da thamkhre hairi hiram asigi matangda ngasi KSYC gi General Secretary TH Ibungobi na phongdokhibada Minister Susindro gi mityeng makhada KSYC na War on Drugs da mateng pangduna lakpani masigi manungchanba oina ngasi club asina koliba mafam oiriba Khurai Lamlong Bazar dagi drug chaba naha ani faki makhoina hairakpagi matung inna Yamlaba Jolam tablet mayam ama laukhatpa ngamkhibani hairi mahakna makhada na phongdokhibada leikai asida makhal amatagi nisa sizinaba amadi yonba thengnarabadi hanagumna akanba action laukhatkani haina Jackson Warol thamlakli Panbayabadi Manipur ki Chief Minister na drug kamari lainana faba miyoi sing karino kanano yengdana khudaki oiba action oina makhoibu chahi ama jail da thambada natana makhal makha kayagi action lokhatkani haina haikhiba leikre koigi hairiba koigi laikai asidasu koigi Khurai Social Club ki kombada leibiriba jaga tu makhal amatagi nisa amadi yuna jingba koigi sijanaba thengnarabadi koina club na koigi tobom tokwa koigi action lokhatkani haina apani makhada na